UK da COVID-19 dagi Henna Sathiba Mutant coronavirus Sandorakpadagi Health Ministerna athuba Meefam Koukhre Malemgi oina COVID-19 dagi ngakthoknaba vaccine puthoknaba yamna kanna honaringai cherak asida UK da laichet asidagi Henna Sathiba Mutant coronavirus sandoktuna misi minagi chang wangkhalakpaga mari leinana Health Ministerna hayeng athuba Meefam Koukhre UK da nongna sandorakiba Mutant coronavirus na ngasi nong makhaktada miyoi lising kuntra mangaga chamapan kungganipan positive oire ngasi gi positive figure ase haukiba nongmaijing numita nong madamiyoi lising taranipan ga chamri nifu taret adudagi saruk ani hengalakibane ngasi nong makhaktada miyoi chahumga kunga taruk laikhidabaga loinana hojik phawbada anoba laichat asina sikhiba masing lising hompu taret ka chamri ga subna ama yaure laichat asina sibagi chang ase nong madachada chamaga kuntaruk yaure Laina si laksin mangamdabadage nongmaijing numitage total lockdown lakthoktuna yumdagi mapan thoktena ba khanghankhre COVID-19 dagi hena kiningai oiraba anauba mutant coronavirus ase UK da yamna thuna paksanna sandorakpadage UK government na European nations sing Britain dagi lakpa amasung thokibada athingba thamle adubu hojik phawbagi oina India gi oina de UK dagi lakpa flight thingbagi policy decision amata leitre adubu hiram ase yamna haksinna khanabagi tangai fadaba leire UK government ki source matung ina de laina ase laksin bangamdabadage nongmaijing numitage lockdown lakthoktuna yumdagi mapal thoktana ba khanghankhre hayeng ayuk pung tara taba matamda hiram asigi matangda Director General of Health Service na Sierra Logduna Joint Monitoring Group ke Meefam pangthoklagani haire Meefam asida World Health Organization da India ki represent tawriba aduga monitoring group ki member oiriba Roderico H. Oprinsu saruk yagadaure Netherlands amasung Germany gi oina de UK dagi lakwa flight sing thingjinkhre Italy gi oina su laibak asigi citizen sing ngak senabagi damakta athingba thamlagani haire Australia gi health ministry na su Britain dagi lakwa flight sing ban tawragani haina laukthokre Britain gi health secretary Mata Hancock na virus asigi vaccine mapung phana puthoktriba phawbade mafam sana miyam laina ba khangankhre yumdagi kanamata mapal thoktana ba khangan baga loinana Christmas ta imung manungi miyoi sing punba thingbaga loinana non essential shop sing thingjinkhre anoba laichet asi control gi wangmada leire Britain gi chief medical officer Chris Whitin na haikibada anoba laichet asi COVID-19 dagi hena thuna paksanna sandokpagi chang amasung sibagi chang ase yamna wangi haire